Hi mayam. Ngasi se akhoi sir gi birthday ni boko adugi ai se cake loba thoglai ne. Ai cake to hangarang na order tawraga di thamgraba ado cake to kamai tawbuno masak amta khangde kho chena tawgi bane ba ado ai mafam ju khangde buko sigi sorok se lanthoga sida auto ngairaga auto da chattoine mafam du su auto da hangdoine akho che budi khang mane mafam do ado ma do masano ai tabagi le hore ba tugi ai wina thogle na no paga chattoine sida na no pa do magi poche prak pa ko khita ba mafam da thamba changri ada la ado ma ngairaga uji auto da chatlani auto driver du to khang da na ne ko ti thi last phag ne hauche khoi cake tu ngai ri sida kai poche shu myam yo le ba ko si su khar lau ki ge na ngai ne moi cake ti lo ra bane ba do bake to ba gi ngai ri khoi hauche cake pu thore sida le ri tu cake phaje cake su duga khoi si sing je le ra ga horen bol ta se kam ge to bane do khang de horen setup to bu du matek ti ulake ama si de bol ga je para kam loi gre akhoi halle hawla ga thabang ai ngasai auto da karan ta na bagi singa ga karan ta bagi ko Ôi, thế nào cả đấy thôi. Happy birthday. Đi rồi anh nằm kìa. Năng nằm bị ghé bên. Nằm bị ra không? Thì cái gì mà nói đâu bị đó. Nó suy đi nè. Mà thân mà ngắt đâu bị đó. Nó sẽ nó nhang khai đâu. Nghe khai đâu. À vì mà nó sponsor lâu mi. Smile tau dana setup tau busilo shale yam big na tau za bane yam chang na tau budi na te boko koi thabak mafam da sum tau za bane ba ando ping ata ngai re nupa ni ko tau doi se sida cake lai re cake se yam simple di oi others adum phajare nupa gi oi ba gi ko khoina smaina chocolate toi sem bane nupi gi ora mati ko khar ping sem ma madi he na phajaga dam ni ado taxi ngasi phajare dum yare ko ma'am akhoi hause setup to bolora matungda sar kausale aduga ready tawre cake kak na ba gift bi bana bi ba mai pinning ba do ai phajana di utre ba ko ado hauji sar cake kak ba hore mathang ma'am na tap na ilani yengasi ma'am ama se akhoi sar gi nupi ne ba ko ngasi se sumaina tawram gani khangu suma phajana dress up kadi tawraga laktre ba dum yam simple yam oye sar su yam simple oy sar gi nupi su yam simple oye mem zo khangde loi ma yam nuksi yam phai sumain taw dana cake se mathang inle shana aduga ne khangbra mayam ai ilabai matang je akhodi sar ga yengna ba yam ne mi dana ko adu mana ai chen da in da bidane side to ne ile ba ko adu gi no ine yam nok ne nga ba sumaina mathang cake in baloi raga sar ki birthday su swai ta dum loi shale aduga nongdang gi program di mo makhata ne yang minara sikomyam si se nongdang gi akhoi sar jina ne mana semaga porak pane ba si se khoi gi mayam gi chana banana adi mapanda chatabida manwina sema porak ke haram ba ko si semaga porak ine kaya muksu haina semaga porapado yam hawe prawns yaure chicken fry adagi fish fry kai kai no khang maming khang da bu yawe yam
ꯅꯥꯟꯅ ꯁꯦꯝꯃꯒ ꯄꯣꯔꯛꯑꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯉꯥ ꯇꯔꯨꯛ ꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤꯅꯦꯅ ꯃꯈꯥꯗꯅ ꯃꯥꯅ ꯀꯩꯅꯣꯁꯨ ꯌꯥꯎꯔꯦ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯨ ꯌꯥꯎꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏꯁꯦ ꯉꯔꯥꯡ ꯁꯔꯒꯤ ꯕꯔꯊꯗꯦ ꯉꯔꯥꯡ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯁꯟꯗꯦ ꯇꯥꯕꯒꯤ ꯉꯁꯤ ꯑꯣꯏꯅ ꯁꯔꯒꯤ ꯗꯤꯅꯔ ꯄꯨꯗꯣꯔꯦꯕꯀோ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯔꯦꯗꯤ ꯇꯧꯔꯦ ꯃꯌꯥꯝ ꯆꯠꯅꯕ ꯒꯥꯔꯤ ꯉꯥꯏꯅꯔꯤ ꯁꯔꯒꯤ ꯒꯥꯔꯤ ꯈꯛꯇꯗꯤ ꯂꯣꯏꯅꯃꯛ ꯆꯟꯗꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤ ꯉꯥꯏꯔꯤ ꯑꯉꯥꯡꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯁꯔꯒꯤ ꯒꯥꯔꯤꯗ ꯌꯥꯎꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔ ꯍꯥꯟꯅꯗꯒꯤ ꯈꯔ ꯂꯩꯔꯕ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯈꯔ ꯑꯣꯇꯣꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦꯕ ꯑꯥꯗ ꯉꯥꯏ ꯂꯩꯔꯦꯕ ꯃꯣꯏ ꯀꯥꯡꯕꯨꯁꯦ ꯁꯔꯒ ꯄꯨꯟꯅ ꯆꯠꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯑꯣꯇꯣꯗ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯤꯅꯅꯦ ꯔꯣꯗꯁꯦ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟꯠꯅ ꯑꯥꯗ ꯂꯩꯍꯧꯔꯒ ꯑꯩꯅ ꯉꯥꯎꯕꯩ ꯆꯥꯡꯁꯦ ꯑꯩꯗꯤ ꯃꯐꯝꯗꯣ ꯗꯥꯏꯔꯦꯛꯇꯤ ꯈꯪꯗꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯣꯛꯁꯜꯂꯛꯑꯦ ꯅꯪ ꯀꯩꯗꯧꯕꯩ ꯀ꯭ꯔꯣꯁ ꯇꯧꯈ꯭ꯔꯤꯅꯣꯅ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯐꯣꯇꯣ ꯀꯥꯞꯄ ꯌꯥꯕ ꯈꯔ ꯀꯥꯞꯅꯔꯝꯃꯦ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯒꯗꯕ ꯅꯝꯅꯔꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯆꯪꯉꯁꯦꯅ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ ꯐꯣꯇꯣ ꯀꯥꯞꯅ ꯍꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯔꯒꯦ ꯈꯔ ꯀꯥꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯧꯔꯒ ꯍꯥꯏꯔꯛꯀꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯒꯗꯧꯔꯤ It's coming my vlog ꯁꯤꯒꯤ ꯕꯔꯊꯗꯦ ꯕꯣꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯥꯅꯕꯁꯦ ꯑꯜꯐꯥꯝ ꯄꯨꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯁꯨꯞ ꯊꯛꯑꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯞ ꯊꯛꯄꯕꯨꯛ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯃꯣꯏ ꯄꯨꯊꯣꯔꯛꯄꯅ ꯍꯥꯟꯕꯒꯤ ꯃꯌꯥꯝꯁꯦ ꯆꯥꯕ ꯍꯧꯅꯔꯦ ꯃꯄꯨꯅ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕꯀꯣ ꯃꯩꯒ ꯕ꯭ꯔꯪ ꯍꯧꯕꯒ ꯌꯥꯝ ꯌꯥꯎꯔꯦ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ ꯁꯤꯗ ꯕꯤꯐ ꯐ꯭ꯔꯥꯏꯁꯨ ꯂꯩꯔꯦ ꯑꯗꯨ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯃꯄꯨꯅ ꯁꯔꯅ ꯂꯣꯏ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯃꯩ ꯆꯥꯏꯁꯦ ꯑꯩꯁꯨ ꯃꯃꯤꯡꯗꯤ ꯌꯦꯡꯉꯛꯇ꯭ꯔꯦꯕꯀꯣ ꯕꯤꯔꯌꯥꯅꯤꯒꯤ ꯁ꯭ꯇꯥꯏꯜꯗꯤ ꯇꯧꯋꯦ ꯑꯗꯣ ꯃꯃꯤꯡꯕꯨꯗꯤ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯪꯁꯨ ꯍꯪꯗ꯭ꯔꯦ ꯑꯩ ꯁꯔꯗ ꯀꯣꯟꯅ ꯍꯥꯏꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯅ ꯆꯤꯛꯀꯟꯒꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯕꯤꯐꯀꯤꯁꯨ ꯁꯣꯝꯗ ꯕꯤꯐꯀꯤ ꯄꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯕꯤꯐ ꯅꯠꯇꯦ ꯃꯇꯟꯒꯤ ꯍꯥꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯆꯥꯔꯦ ꯁꯤꯗꯅ ꯕꯤꯐ ꯁ꯭ꯂꯥꯏꯁ ꯇꯧꯕꯤꯔꯤ ꯃꯣꯏꯅ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯆꯥꯕꯗꯤ ꯎꯠꯇ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯆꯥꯕꯗꯣ ꯎꯠꯂꯦꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯗꯧꯕ ꯑꯗꯨꯒꯤ ꯎꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯖꯨꯁ ꯑꯃꯨꯛ ꯊꯛꯑꯦ ꯖꯨꯁ ꯊꯛꯑꯒ ꯍꯟꯅꯕ ꯇꯧꯔꯁꯦꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯦ ꯖꯨꯁ ꯊꯛꯅ ꯃꯌꯥꯝ ꯀꯌꯥꯝ ꯆꯥꯅꯔꯕ ꯄꯨꯛ ꯄꯣꯛꯈꯥꯏꯅꯗꯧꯔꯦ ꯍꯥꯏꯅꯕꯋꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯆꯠꯂꯁꯦ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯑꯩꯗꯣ ꯉꯁꯥꯏꯗꯣ ꯑꯣꯇꯣꯗ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯔꯒ ꯑꯣꯏꯅ ꯍꯜꯂꯛꯑꯦ ꯃꯣꯏ ꯑꯉꯥꯡꯁꯤꯡꯗꯣ ꯈꯔ ꯆꯥꯛ ꯆꯥꯁꯟꯅꯕꯗꯨꯗ ꯍꯩꯅꯗꯕ ꯌꯥꯎꯋꯦ ꯒꯥꯔꯤ ꯇꯣꯡꯕ ꯍꯥꯏꯗꯅ ꯑꯗꯣ ꯑꯣꯇꯣꯗ ꯆꯠꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯤꯅꯦ ꯃꯣꯏꯁꯦ ꯇꯥꯟꯅꯔꯦꯅꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯆꯠꯂꯦꯔꯦ ꯑꯣꯇꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯛꯑꯦ ꯐꯥꯏꯅꯦꯜꯂꯤ ꯇꯨꯝꯃꯨꯔꯒꯦ ꯒꯨꯗ ꯅꯥꯏꯠ